football gi khoi mayam na masak khangna ba khoi legend amoriba Cristiano Ronaldo si mahaki life da mahakna khoi football gi journey si yamna sauba mistake ama lai khena mayam phongdok na lai ko adu masi tasengmai di kanagumba kharana di madu mistake ni haido kanagumba di madu Ronaldo gi mistake na te haibasu yawe mahakna tawhiba mistake hai tare mahaki football gi journey da mahaki career sida mistake oi hibasi analysis sing na phongdok pagi matungina 2018 da Real Madrid tagi Juventus da mahakna transfer tau hibase sigi matang sidani mayam phongdok na yawe ba adu akoina mahaki past history mi Real Madrid ki yangkanda Real Madrid ki na past history se akoin yangkanda Real Madrid ta mahakna lairingai da 451 goals total goal score si 451 goal masana score tawraga all time goal scorer su oi khibako aduga asai 2018 da champion league so Real Madrid na ngamkre aduga sigi mamang du so Real Madrid ta mahakna lairingai da champion league si mari ra ngamkhebagi report su laire aduna mayam na hojik mahakna asai Real Madrid tagi Juventus ta change taw matamda mahakna mistake lai haibagi maram sina karino harakanda Haziki mahakna 2018 da Real Madrid tagi Juventus da mahakna chakchibase masigi si mahakki hoi career da pura peak level ne khwaidigi mahakki career phajarakpa tanja da Real Madrid thadok khibane sineba aduga mahakki side tagi budi sagi Ronaldo ki side tagi budi madu ai mistake ne hai deba ko masana de mistake nate Juventus da chakchibase magi aningba pamagi matungina satpane habane adu analyst me am harisina mahakki peak level oiba matamda mahaksi mahak lairingi matamda ngasai Real Madrid ta champion league kayam lawre adu mahakki chankiba goal me hai tare magi football gi journey sida adugi me am de everything khudi maksi Real Madrid ta gi phangibani na phawalak pa danja da Juventus ta another club amata chongbase sigi pochi chongoi dawne habane aduga mahakki level thiba haigedra Juventus mahana satla matungda dinga sai Real Madrid ta mahakna lairingi da phangkiba score adagi mahaki title mahaki fame adugi mixat kai ka mayam se Juventus ta demo Ronaldo na phangba ngam khideba ko adu Juventus mahang laira matungda champion league se muka am full lawba ngam khide hayeba aduna ngasai gi mayam na haina risina mahangna ngasai gi yamna phajarakpa tanja mahai career matom lomakpa tanja sida mana atopa club ta chongma chongi dawni sini adu Ronaldo gi side gi phongdo khibasi so mahangna hai khibasina aina Real Madrid se thado aga Juventus khibase ta sengmagi di ato pagi wari nate maru aina matam dugi Real Madrid ki president se masigi mahaka khan nungaina da bale aduna mahakna maram muraga haribe president se masigi maga pullaga lay matam da mangon hena solak kadawle aduna aina Real Madrid se thadok pone sine Ronaldo na hairasina aduna si matang sida magi fan oiriba asagi Ronaldo pamjaba nusijaba fan mayam ladi tongan opinion phondok lay ko habadi mana champion league se Juventus ta lairingai da champion league se law khitraga so mana Real Madrid ki president du yana da bam lairamni na adu thadok da kaisung kaide Real Madrid se mana thadok ma da kaide habasu yawe adu kana gumba na harisina mahaki khwaidigi phajarakpa career phajarakpa tanja na goal scorer tawri mayam adagi champion league ngamda khodan tawri mayam se sigi tanja sida president ki phani amna nungaina da bule president direct mangona to haibadi natti haiba Real Madrid ki president sin matam duda maga personal khara nungaina da bule bido madu lairaga so mahaki career sida top level da lakpa tanjani na Real Madrid se thadok atopa da chatloi dawni sine bako aduna tongan ba dum masa mioi kyagi masida opinion phongdok lai ko dum viewers singi mai kai dagi so mahakna hariba mayam phongdok nariba Real Madrid tagi Juventus ta mahakna chong hibase sigi matang sida chummi natraga lali haibu ki pot mayam gi wakhanda laibadu sudum comment da thambiramo